Koi luhong baloi re ko luhong baloi re kan tum daman ki kano da luhong emang semanga luhong do loiraga khoi am kam ga ko lang noi sila kano khara ngang ko soi basiga do khoi am ko halaga mu potha hom changa ga ka mu lakte ba moi luhong bose ahan ba uzari samai nupa mai luhong bose mi ki nupa ki semanga luhong abani na amuka sa thoka singa da utaba mi om do ngasake luhong bose kai hainingi ni ne yam phajara ba Jadi aku yang halak matang nanawi segala ya nanawi polo yam lumme ina hai gana sa gam chawai na 나가면 돼. Napam lam dam thadu tu na
nơ ta rồi mơ yam cài nơ du nơ chợt lơ vội khôi nâu nơ sa vi na tơ na pam lam dam tha do tu na ta rồi mơ yam cài nơ du chợt lơ vội khôi nấu nơ sa vi na tơ đô lai thơ ta chật ly biu sai nô na ni nim hai na pa lam dam tha du tu na
ꯃꯌꯥꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯣ ꯆꯥꯛ ꯄꯤꯖꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯧ ꯊꯤꯜꯂꯛꯑꯒ ꯁꯤꯒꯤ ꯄꯣꯠ ꯁꯖꯥꯏꯗ꯭ꯔꯤ ꯑꯗꯨꯗꯩꯗꯤ ꯁꯤ ꯄꯣꯠ ꯍꯥꯞꯄꯤ ꯁꯤ ꯇꯧꯔꯤ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯠꯂꯤ ꯁꯤꯒꯁꯨ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯁꯦ ꯈꯪꯉꯤꯗꯅ ꯑꯝꯇ ꯇꯋꯥꯏꯕꯨꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯕ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯗꯒꯤ ꯑꯩꯃꯨꯛ ꯂꯥꯛꯑꯦ ꯅꯅꯥꯎꯕꯤꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯛꯇꯅ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯑꯦ ꯃꯌꯥꯝ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯊꯦꯡꯉꯦꯕ ꯂꯣꯏꯁꯤꯟꯕꯒ ꯈꯣꯠꯆꯟꯕꯒ ꯇꯧꯕꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯅꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯄꯥ ꯑꯩ ꯃꯆꯥꯗꯤ ꯃꯃꯥꯅ ꯆꯠꯄ ꯃꯇꯝ ꯆꯠꯈ꯭ꯔꯦ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯦꯕꯀꯣ ꯄꯄꯥ ꯂꯥꯏꯠ ꯈꯔ ꯊꯥꯔꯛꯎꯅꯦ ꯁꯤ ꯂꯥꯏꯠꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯧ ꯊꯤꯜꯂꯨꯔꯒ ꯍꯜꯂꯦ ꯃꯃꯥꯗꯤ ꯀꯨꯏꯔ ꯆꯠꯈꯤꯕ ꯃꯧ ꯊꯤꯟꯕ ꯐꯗ ꯃꯃꯥ ꯌꯥꯎꯕ ꯐꯠꯇꯦ ꯍꯥꯏꯅ ꯃꯥꯗꯤꯀꯣ ꯄꯣꯊꯥꯕꯝꯗ ꯄꯣꯊꯥꯔꯒ ꯑꯗꯨꯝꯗꯨꯒꯩ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯆꯥꯒ ꯃꯥꯒꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯉꯥꯡꯗꯣ ꯃꯃꯥꯒ ꯄꯤꯊꯣꯛꯈ꯭ꯔꯦ ꯃꯃꯥꯗ ꯑꯗꯨꯒꯗꯤ ꯄꯤꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯄꯄꯥꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯅꯤ ꯑꯍꯨꯝꯇ ꯉꯥꯏꯔꯅꯤ ꯆꯧꯕꯤꯒ ꯑꯜꯀꯥꯒ ꯑꯗꯨꯒꯩꯗꯤ ꯅꯥꯎꯅꯨꯒ ꯄꯄꯥꯒ ꯇ ꯉꯥꯏꯍꯧꯔꯦ ꯑꯩꯈꯣꯏꯅ ꯂꯥꯁ ꯇꯤꯞ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯨꯍꯣꯡꯉꯦ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯍꯧꯖꯤꯛ ꯄꯨꯡ 11:30 ꯇꯥꯁꯜꯂꯛꯑꯦ ꯑꯗꯨꯗꯩꯗꯤ ꯁꯤꯔꯕꯥ ꯃꯅꯤꯡ ꯂꯩꯀꯥꯏꯅꯦꯕ ꯂꯨꯍꯣꯡꯉꯤꯁꯦꯀꯣ ꯁꯤꯞꯇꯤꯂꯥꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯣ ꯁꯤꯞꯇꯤꯂꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯁꯤꯅꯤ ꯃꯌꯥꯝ ꯃꯦꯀꯞ ꯇꯧꯔꯨꯕꯒꯤꯁꯦ ꯁꯤ ꯃꯨꯠꯊꯠꯂꯒ ꯌꯦꯡꯍꯜꯂꯛꯀꯦ OMG अरे बाप पता नहीं है कि फ्रंट कैमरा उगतरे अभी कैमरा रही है क्या What? What से लोर है से करी गिफ्ट नो यंगसी मैम नगुरी सुवारी इस अनुसिवारी ने कहीं ने मैम समाइना कोई कसार लुहोंगो मतमदको हाबरी लेसाबीसिंग गिफ्ट अमम लोई पिनै नुपागी मयुमनको अदो लेसाबीसिंग येनब गिफ्ट नेसे एंगोनसु थुंगए मैम अदुनी इजिना मैमना गी वीडियो से येंगबदा नुंगाइबा तारगदी नुसिबिदुना लाइक शेयर एंड सब्सक्राइब तोसिनबिरमो अदुनी नेक्स्ट ब्लॉग तम उनरसी